ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯖꯨꯟ ꯊꯥꯁꯤꯒꯤ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯀ꯭ꯔꯤꯁꯇꯜ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯀ꯭ꯔꯤꯁꯇꯜꯅꯣ ꯀꯩꯅꯣ ꯁꯨꯝ ꯑꯩꯅ ꯔꯤꯜ ꯁꯦꯝꯕꯗꯨꯗ ꯍꯥꯏꯗꯤ ꯈꯪꯗꯕ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅꯤ ꯒ꯭ꯔꯍ ꯃꯥꯄꯟ ꯀꯥꯏꯅ ꯍꯥꯏꯅꯣ ꯒ꯭ꯔꯍ ꯃꯥꯄꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯣꯞ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯅꯁꯨ ꯂꯩꯀꯣ ꯒ꯭ꯔꯍ ꯃꯥꯄꯟꯗ ꯒ꯭ꯔꯍ ꯃꯥꯄꯟꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯑꯩꯅ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯁꯦꯝꯍꯟꯕꯅꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯍ ꯃꯥꯄꯟꯒꯤꯁꯦꯀꯣ ꯁꯤ ꯂꯩꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯑꯁꯦꯡꯕ ꯄꯔꯜ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯄꯦꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯩꯔꯦꯀꯣ ꯒ꯭ꯔꯍ ꯃꯥꯄꯟꯒꯤ ꯂꯤꯛ ꯑꯍꯟꯒꯨꯝꯕꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯤꯛ ꯄ꯭ꯔꯦꯐꯔ ꯇꯧꯕꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯒ꯭ꯔꯍ ꯃꯥꯄꯟ ꯁꯤꯕ ꯐꯩꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯐꯩꯗꯅꯀꯣ ꯒ꯭ꯔꯍꯁꯦ ꯑꯗꯣ ꯀꯨꯊꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯋꯤꯛ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯟꯒꯤ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯒꯤ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯪꯒꯜ ꯗꯣꯁ ꯂꯩꯌꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯕꯁꯦ ꯐꯩꯀꯣ ꯍꯥꯏꯗꯤ ꯗꯥꯎ ꯅꯨꯡ ꯑꯗꯒꯤ ꯁꯨꯝ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯍ ꯃꯥꯄꯟꯒꯤꯀꯣ ꯑꯗꯨꯒ ꯀꯁꯇꯃꯥꯏꯁ ꯇꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯀ꯭ꯔꯤꯁꯇꯜꯁꯦꯀꯣ ꯍꯥꯏꯗꯤ ꯀꯁꯇꯃꯥꯏꯖꯦꯁꯟꯁꯤꯅ ꯑꯩꯅ ꯀꯁꯇꯃꯥꯏꯖ ꯇꯧꯍꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯥꯟꯅꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯜꯂꯞ ꯑꯃꯗ ꯐꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯇꯔꯛ ꯁꯤꯕꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯩꯀꯣ ꯁꯤ ꯁꯤꯇ꯭ꯔꯤꯟ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯁꯤꯇ꯭ꯔꯤꯟꯁꯤꯅ ꯏꯆꯝ ꯆꯝꯕ ꯄ꯭लेन ꯁꯤꯇ꯭ꯔꯤꯟ ꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯗꯥꯏꯃꯟ ꯀꯠ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯅꯒ ꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯥꯏꯃꯟ ꯀꯠꯁꯦ ꯐꯩꯀꯣ ꯁꯤꯇ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯊꯨꯅ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯔꯤꯖꯜꯇꯣ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯕꯨꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯗꯣ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕꯁꯦꯀꯣ ꯍꯥꯏꯗꯤ ꯄ꯭लेꯟꯁꯤꯅ ꯅꯨꯄꯥꯅ ꯁꯤꯕ ꯌꯥꯏ ꯀꯠꯀꯨꯝꯕꯁꯤꯅ ꯅꯨꯄꯤꯅꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯁꯤꯇ꯭ꯔꯤꯟ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯩ ꯉꯁꯥꯏꯒꯤ ꯁꯤꯇ꯭ꯔꯤꯟ ꯑꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯐꯩ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯐꯩ ꯑꯗꯨꯒ ꯂꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅ ꯂꯛ ꯏꯟꯍꯥꯟꯁ ꯇꯧꯋꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯁꯟꯁ꯭ꯇꯣꯟ ꯀꯣ ꯁꯟꯁ꯭ꯇꯣꯟꯁꯦ ꯁꯨꯝ ꯂꯤꯗꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯅ ꯁꯤꯒꯗꯕꯅꯤꯀꯣ ꯂꯤꯗꯔship ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯤꯗꯔship ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯃꯇꯝꯗ ꯃꯀꯣꯛ ꯆꯤꯡꯉꯒ ꯊꯕꯛ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯑꯗꯣ ꯁꯟꯁ꯭ꯇꯣꯟꯒꯨꯝꯕ ꯁꯟꯗꯦ ꯄꯣꯛꯄ ꯃꯤ ꯁꯤꯡꯍ ꯔꯥಶꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯦꯟꯇꯝ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯒꯤ ꯀ꯭ꯔꯤꯁꯇꯜꯁꯦꯀꯣ ꯑꯅꯧꯕ ꯂꯥꯛꯄꯅꯦ ꯁꯤꯃꯗꯤꯀꯣ ꯐꯦꯟꯇꯝꯁꯦ ꯅꯍꯥꯟꯒꯩ ꯑꯩꯅ ꯄꯤꯗꯕ ꯑꯩꯅ ꯌꯣꯟꯗ꯭ꯔꯤꯀꯣ ꯑꯗꯣ ꯐꯦꯟꯇꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯑꯣꯔꯥ ꯀ꯭ꯂꯦꯟꯖꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯕ ꯑꯦꯅꯔꯖꯤ ꯀꯩꯀꯥ ꯌꯥꯝ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯔꯗꯤ ꯐꯦꯟꯇꯝꯒꯨꯝꯕꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯦꯃꯦꯊꯤꯁꯇꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁꯇꯤ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯒꯤ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅ ꯐꯩꯀꯣ ꯅꯨꯄꯥꯅ ꯁꯤꯕ ꯍꯥꯏꯔꯒꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄꯗꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯒ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯕ ꯂꯥꯏꯔꯤꯛꯀꯤꯗ ꯀꯩꯗ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯔꯣꯗꯣꯅꯥꯏꯠ ꯀꯥꯏꯅ ꯍꯥꯏꯀꯣ ꯔꯣꯗꯣꯅꯥꯏꯠꯁꯦ ꯑꯃꯨꯛ ꯔꯤꯂꯦꯁꯟshipꯀꯤ ꯑꯣꯏꯅ ꯌꯥꯝ ꯐꯕ ꯑꯃꯨꯛ ꯁꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟship ꯇ꯭ꯔꯥꯕꯜ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯐꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯒꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯣꯉꯥꯟꯅ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟshipꯀꯤ ꯍꯥꯏꯅ ꯁꯦꯝꯕꯅꯦ ꯑꯅꯤꯁꯦ ꯄꯨꯜꯂꯞ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛꯁꯤꯅ ꯅꯨꯄꯥꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯄꯤꯡꯁꯤꯅ ꯅꯨꯄꯤꯅ ꯁꯤꯔꯁꯨ ꯌꯥꯔꯦꯅꯀꯣ ꯍꯥꯏꯗꯤ ꯀꯣꯝꯕꯣ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯀꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯅꯨꯡꯒꯤ ꯀꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯀꯩꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯒꯣꯃꯦꯠ ꯀꯥꯏꯅ ꯍꯥꯏꯀꯣ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯒꯥꯔꯅꯦꯠꯁꯨ ꯍꯥꯏ ꯒꯣꯃꯦꯠꯁꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯒꯤ ꯑꯃꯁꯤꯅ ꯑꯦꯛꯋꯥꯃꯦꯔꯥꯏꯟ ꯀꯣ ꯑꯦꯛꯋꯥꯃꯦꯔꯥꯏꯟ ꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯂꯩꯕꯗꯤꯀꯣ ꯑꯇꯩꯉꯩꯁꯤꯗꯤ ꯑꯅꯝꯕꯅ ꯀꯁꯇꯃꯥꯏꯖ ꯇꯧꯍꯜꯂꯦ ꯑꯩꯅ ꯄꯣꯠꯁꯤꯡꯁꯦꯀꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ 7 ꯆꯀ꯭ꯔꯒ ꯇ꯭रिꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭रिꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯃ ꯂꯩꯔꯦ ꯍꯦꯜꯊꯀꯤ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅ ꯁꯤꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯔꯤꯌꯔ ꯒ꯭ꯔꯣꯊ ꯊꯕꯛ ꯏꯪꯈꯥꯡ ꯕꯤꯖꯅꯦꯁꯀ ꯇꯧꯕ ꯃꯤꯅꯒ ꯑꯗꯨꯝ ꯁꯤꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯁꯤꯇ꯭ꯔꯤꯟ ꯇꯥꯏꯒꯔ ꯑꯥꯏ ꯄꯥꯏꯔꯥꯏꯠ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯁꯤꯇ꯭ꯔꯤꯟ ꯗꯥꯎ ꯌꯥꯅꯕ ꯑꯗꯩ ꯇꯥꯏꯒꯔ ꯍꯥꯏꯁꯤꯅ ꯍꯥꯏꯗꯤ ꯒ꯭ꯔꯣꯊꯀꯨꯝꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠ ꯑꯣꯕꯤꯌꯁꯂꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯣꯀꯣ ꯄꯥꯏꯔꯥꯏꯠ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯅꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯀꯣ ꯑꯉꯥꯡꯉꯩꯒꯤ ꯁꯦꯝꯍꯟꯕꯅꯦ ꯁꯤꯁꯦ ꯑꯅꯧꯕ ꯄꯦꯇꯔꯟꯅꯦꯀꯣ ꯑꯉꯥꯡꯉꯩꯒꯤꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯑꯣꯏꯅ ꯁꯦꯝꯕꯅꯦꯀꯣ ꯁꯤꯁꯦꯀꯣ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯐ꯭ꯂꯣꯔꯥꯏꯠ ꯀꯩꯀꯥ ꯍꯥꯞꯄꯦ ꯁꯤꯗꯀꯣ ꯒ꯭ꯔꯤꯟ ꯍꯥꯞꯄꯦ ꯑꯗꯩ ꯂꯦꯄꯤꯁ ꯍꯥꯞꯄꯦꯀꯣ ꯂꯦꯄꯤꯁꯁꯦ ꯌꯥꯝ ꯐꯕꯅꯦꯀꯣ ꯑꯗꯨꯝ ꯒꯨꯒꯜ ꯑꯗꯨꯝ ꯇꯧꯕꯤꯖꯕ ꯂꯦꯄꯤꯁ ꯂꯦꯖꯨꯂꯤꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯐ꯭ꯂꯣꯔꯥꯏꯠꯀꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣꯀꯣ ꯅꯨꯡꯁꯤꯡꯁꯦ ꯑꯩꯅ ꯃꯃꯤꯡ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯦꯀꯣ ꯇꯁꯦꯡꯅ ꯁꯤꯗ ꯍꯥꯏꯔꯒ ꯄꯣꯠ ꯇꯧꯕ ꯃꯇꯝꯗ ꯈꯪꯕꯅ ꯐꯩꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯅꯨꯡꯅꯣ ꯍꯥꯏꯕꯗꯣ ꯀꯁꯇꯃꯥꯏꯖ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯅꯨꯡꯅꯣ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯁꯦꯌꯔ ꯇꯧꯋꯦꯀꯣ ꯁꯤꯗꯅ ꯍꯣꯏ ꯁꯤꯁꯦ ꯀꯔꯤꯌꯔꯒꯤ crystalꯅꯤꯀꯣ ꯀꯔꯤꯌꯔ crystalꯁꯦ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯁꯤꯜꯂꯦꯎꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯤꯔꯣꯖꯥꯒ ꯍꯥꯏꯀꯣ ꯁꯤꯁꯦꯀꯣ ꯐꯤꯔꯣꯖꯥ ꯑꯗꯒꯤ ꯁꯤꯁꯨ ꯑꯦꯀ꯭ꯋꯥꯃꯦꯔꯥꯏꯟꯅꯦ ꯁꯤꯗ ꯍꯥꯞꯄꯤꯁꯦꯀꯣ ꯑꯦꯀ꯭ꯋꯥꯃꯦꯔꯥꯏꯟꯁꯨ ꯌꯥꯝ ꯐꯩꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯄ ꯈꯣꯠꯄ ꯑꯗꯩ ꯄꯥꯏꯔꯥꯏꯠ ꯄꯩꯁꯥꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯁꯤꯗꯀꯣ ꯑꯗꯩ ꯁꯤꯇ꯭ꯔꯤꯟꯁꯨ ꯍꯥꯞꯄꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯌꯔ ꯂꯛꯀꯤ ꯃꯃꯥꯡꯗ ꯁꯦꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯑꯅꯧꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯥꯏꯠꯀ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯊꯤꯁꯀ ꯑꯅꯧꯕ ꯑꯣꯏꯅ ꯍꯥꯞꯆꯟꯕꯅꯦꯀꯣ ꯁꯤꯗ ꯑꯦꯃꯦꯊꯤꯁ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯦ ꯀꯔꯤꯌꯔꯒꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯁ꯭ꯇꯗꯤꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯝꯒꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯝꯄ꯭ꯔꯨቭ ꯑꯣꯏꯅꯕꯀꯣ ꯑꯗꯨ ꯍꯥꯞꯄꯦꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯦꯜꯊꯀ ꯋꯦꯜꯊꯀ ꯄꯨꯟꯕꯤꯌꯨ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯍꯟꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯍꯦꯜꯊꯁꯨ ꯁꯨꯝ ꯀꯩꯅꯣ ꯍꯦꯜꯊꯀ ꯋꯦꯜꯊꯀ ꯄꯨꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯕꯅꯦꯀꯣ
aduga amana ko 7 chakra ko 7 chakra khatang different way na hangai ga haro ga si cutting se khatang hadi cut tawra ga smai lai ko hadi round way ano bo sum makal makal ai den matam matam ko adu sina ko sulemani haki kana ha ko sulemani ke ti jam phai ko hadi phatau di ngak thop ko to pa gi na hadi negativity always ai ko na hadi crystal hara ga di hadi aura cleansing adagi negative energy is remove tawna ba luck attract tawna ba adu gi da makta ni ko aduga hadi crystal gi maman hara ga di ka shu yam na tang bo som ta oi da bane ko adu sida leire ko si gi crystal mayam se ko gi yumja kaisa live yumja kaisa sidagi loina available oirani ko aduga akoigi offline consultations longning ba leragadi yumda laaga haidi tarot yengninge khotninge haragadi dum yumda lakpi ba yani ko hanagi address khangbi ba yaragadi hanagi address dum lakpi khangda ba yaraga na haidi location share tawro haiba ko location se sagolban 13 lukram lera ko aduga little valley academy duga thangnara dum leire ko dum haidi school do yaragadi school duga building thangnara dum leire ko number su pi bane ko khoina kaino da haidi aina pot thagat pa matam da number 7005 na hobo number ama hapane adu dum call tawraga haidi ko changhong khangra ko sunai tawraga lakpi ba yaga ni ko visit tawbo ni pot log bogi oiro consultations ki oiro do no ma waling gumba da maina haipiro ko hadi hayeng lake na traga or hangsi lake haibado ko hadi songi suma ta mang dana ba hate ngai na ba ko na ba ate thengna da ba haiba malai na ko aduna crystal gi hapetang ai mam do share tawre ko hadi video se holdring da hangak podong sai amam lo explain tawbo do ai sum gam ta dana sida dum video do pulap keno tawre ko ado hoji card ki reading yeng minar se card reading se june thagi ko hadi ipok numit ki matung ina hapet yeng se ko rashi gi su se ma ke ipok numit ki su ko rashi gi ngambre yeng ko hadi thabak se katang yum thola ke tawbo ni na khara chille aduna hadi ngamaga di rashi gi su hapam ge keno tawra do ngasi gi se ipok numit ki oina ipok numit ki matung ina ko hadi numajing do ka bai tawra mai tawra yeng se ko अखोई अहम नुमाइजिंग निमित की हौरसे को नुमाइजिंग निमित की ओइना जून की करी गाइडेंस लेगे हाइबदो अदु हाइपे येंगसे को हाइडी कार्ड की अखोई नुमाइजिंग निमित की ओइना हाइडी करी करी तौबा याबा यादबा हाइबना चिंबा दुंबा मयाम दो हाइपे येंग मिनरसे मैम तो सिदा को अहम बदा को संडे गिनी को इना हम लोथोक्ते से को तौगदबा तौरोइदबा लाकदबा दुंबा मयाम दो अदुगी हातुई मतंग हाइपे नेना से को सिदा लेरे को कार्ड मंगा से सिदा लेरे को हाइदी कार्ड मंगा से सिदा लेरे हाइबे निंग बखोट पसे को हानदी अदुम थुंगे एन हारसने को आइना कइनो म खनबा मतम दा दुम आइंगोदा फंगजबा खोचबा दुम हारसने को हाइ समना हाइबदा हाइदी पास्ट गदी दुम आइना बो कइनो म खलगदी आइंगोदा लाकपा आइंगोदा फंगबसे दुम ओइजबा दुमाइना ओइना ओइ को अदो हौजिक से कमाइना कइ तौगदा के हाइ कांसिदा को मितना सिंगो अमुक हेना हाइ तारे को हाइदी हंदकी था से हारसने को मितना सिंगो हाइदी आइना ममांगदा सोइगिबा पोतो अमुक रिपीट तौगने तौदबा हाइ तारे मिस्टेक हारसने को मिंगोंदा कइनो म हाइबा मतमदा सोइगिबने खंगदे नत्रगा आइना थबा अमा तौ मतमदा इमुंग मनुंग खंगंदने ना कइनो म तौरेना खल्लसेबा तौ मतमदा हाइ अदु मिस्टेक मखल अमनिना हाइदी आइना इमुंगदा हाइदोक्तबदा अदु वाबा मतमददी आई ओइना वाइना को हजिक से हाइ तारे को इमुंग मनुंग खितंग नुंगाइतबा खोतबा अदुमाइना गुंबा खरा लेगनी को अनहैप्पी ओइबदो हाइ तारे को इमुंग मनुंग से हाइ तारे को हैप्पी ओइना लेतबा खितंग अनहैप्पी ओइबा खोतबा अदुमाइना गुंबा ओइना ओइ को इमुंग अदुदुना हाइदी सिदा लेना को हाइदी आइना ममांगदा सोइगिबदो हंदकती सोहेलोइगे को हाइदी मिस्टेक तो रिपीट तौरोइगे को हाइदी पास मिस्टेक करी करा हारसने को हाइदी सिसे आई रिपीट तौरोइ को खितंग मैच्योर ओइना खल्लो को वखन खनबा मतम दो को थबा अमा तौ मतम दो को फजना खंथरगा तौबीबा हाइ तारे को यामना फजना खंथरगा हाइदी अदो सिदा हाइ तारे को हजिक की ओइना हारगति को लाकतो मतम ददी यामना चेंजेस लाआनी को लाकतो मतम द यामना चेंजेस लाआनी हाइबदी कइनो हाइ कांसिदा आई मखा ताना आइना थबा अमा तौदा बिजनेस तौबदो ओइरो नत्रगा आइगी कइनोमा आइगी एनी काइंड ऑफ थबा अमा तौ मतम द हजिकति फजना खंथरगा तौनी हाना तौदेना खलसेबो खमरा तारगदी हजिक फजना खंथरगा तौबो खोपा को अदुगा हाइदी अदुदगी कानाबसु हेना फंगनी को अदुगा कइनोसु ओइ को सिदा नुंगाइतबा खोतबा हारसने को नुंगाइतबा खोतबा लेरगा जो हाइदी forgive तौबोबा मी अमन आइंगोंदा काइरा अमेना खलसेबा काइरा इबा मीदो हाइदी आइना मादो येगा थंबै महुत्ता हाइदी
ngakpiba haibase ko hadi ngakpi ko ba hadi I just forgive you haibagi type ta nang bu ngakpi re na khandok da kemda mangon da chatlaga hairudraga su isa ithanda ko ai ma kem khandre da hadi mana tawbodo ai kem khandre da adu taraga dinga sagi cut off ki line ama su lai rani dana hadi mi do ga ngasa na traga di mana tawbido man tawbido khanma matam da ngasa gi energy phatab dum changjalok to ne mangon da adu na hadi kemta ai na ki ai kem khandraga di hadi energy phatab jo kem chang loina hadi kaino wala ma khajale pot da ko adu juni ko silai se ko adu ga hadi kaino ma thaba ma taw matam do second chance ha petang piu ko hadi mi ma na ingon da kai ra khrena khala se samna have the relationship ta kai da hadi ko mi ma se ingon da kai ra hadi amuka kitang trust tawra ko su yeng biyo hai tare ko hadi mongon da second chance ma kari ma pi biyo na tra ka isha da second chance am pi ba ina thaba ma taw ge ga hara ga di ko adu mai tawra ga oi ko kitang kaino tawra ga su lai ho ji se hai tare ko hande ki tha je mi am ka hana am pun bo khot pa taw bai mo ta ko kitang isha itanda tungana leiraga ko tungana leiraga kitang isolate tawraga leiraga ko hadi pot sing jai tarag sida kida mi tungana mathanda lepaga leje saida ma hadi akoina isolate tawraga leiba haraga di thanda mayam dagi loina ma cut off tawraga leiba se hai tara ko sisina mu engonda amu ka hena ai ngonda ai gi buddhi loksing harasne ko samna haba da ko amu ka hena ahen bala kani ko hari keno wakhan khanu matam da wakhan thokani ga hari myam pulla ga dia wakhan thok ta baswa ko do ithanda le matam da aina pami je kaino aina tawdoi je kaino life se aina kamai taw da handle taw da ge khot ka da ge haibna chingma sugum myam se ko adui wakhal loi thola kan du na ko myam de kitang cut off taw ga le matam da kai ba kem ta leite ko handa ki thagi oina haraga di ko ado nga sai imung manung ke ka nuai ta ba khot ta bas mai le se yari ngi khana chaina da na ba khot na ba hai tara ko hari isha gi ai gi side te control taw ai gi side te control da hari ai manaro ge da ai hari sumaina ama hari go happy family se kitang unhappy oina layo habne na hari akoin avoid taw tare na hari ngai ga ai partner tu na khana horok po ro na tra ai family sina hari le no ko ngata ta mi je chawning nga de ko je khumning pa yawi de na ko tu na avoid taw thok yo si na ko hari ai manaro ge da hai na khalaga tu mina le bi ba ko si sina khoi ge aham ba gi keno gi le re ko numai jing gi oina le re ko mathangi keno gi har sine ko ningthau ka ba numit ki amu yemina ra se ko ma mathangi sina khoi gi ningthau ka ba numit ki amu yenga se ko ningthau ka ba gi oina haraga di ko hadi se leise ko hadi card se kitang mix toroga lai ko silai ja hadi mismatch toroga lak pagi type to mai to hadi mix up toroga lak pagi type ta aphaba phataba loina mix toroga ko hadi phataba di ga shuyam ka hana oibudi oide ko hadi phataba haraga di only just financially kitang nuai ta ba khotaba do mai na oina oi ko hadi paisa nung sami gi sopani khangde natraga debt kumba lai bani khangde loans kumba lai bani khangde adum bakra lai gani ko adu natana atopade hadi ko financially kitang hard oibodo hai tare ko hoji gi matam se ko adu duna ko hadi sum isai thanda hai tare ko yamna low feel to ba khot pa hai tare ko adum ba oina oi ko hadi awat pa ma iwoi oi bodong hadi paisa nung sa wara ga di hadi wat le dana khoi life ta kai no ma adu na mai na khara feel to ba yai ko adu bu thaba inkhang to ba matam da di kitang complete oi gani ko ai na ngai thaba loisan da ba khotan da ba kai na hara ga di ai na thaba am to matam da kitang completions kum ba kai gum ai loi kai no ma i re na khala ji i ri ba pot se ai na ngai hadi sigi pot se hadi loi ba leita hadi loisan bangam de na khala ma se ta di loisan bangam ba tawrama phi makta saren khala su phi je nga sai sabo loisan ba gum ba thabak se completion ngamam da du gi complete kum ba di kai gum ba di mind di oi gani ko aduga amana amuk laina ko katang emotionally katang khara nuai ta ba khota ba su dum khara emotionally down su chatli ko to ise emotional blockages hai rasine ko samna hai bada hari thaba ama tau ge ha matam jang sai ge thawai nuai traga de ko je thaba kang thok ngam de dana hari imung manung gi oiro ama oiro office ki oiro imung gi oiro hari ke no ma engon da nuai ta ba ma le raga di aina tau ga da pot to hari changjan bangam da ba pang thok ngam da ba adumaina ko isa si da aki ba gum ba lei ba ko pa mai khara lei ko aduduna yaringai hai tar ko release the holo sigi pot me amse ko in handa ki thagi purnima thashi gumba la ko matam tha especially thashi gumba la ko matam do ko adi nungai tri pot se hai tar khatang release to hon bai sha da gi hai di meditation gumba kai gumba tawra khamba do maina gumba release to hon biyo ko adi completions ama su lai ko sida ko do hai thabak lotion ba ma su lai pesanu jagi nga sai gi hai di awa ba lei ba kholi ba me amse ko ai je
ꯐꯦꯁ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯣ ꯁꯤꯁꯨ ꯂꯥꯏꯐꯀꯤ ꯐꯦꯁ ꯑꯃꯅꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯦꯀꯣ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯗꯣꯛꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯏꯠ ꯏꯁ ꯑ ꯁꯣꯔꯠ ꯐꯦꯁ ꯑꯃꯒꯤ ꯂꯥꯏꯐꯀꯤ ꯁꯣꯔꯠ ꯐꯦꯁ ꯑꯃꯅꯦ ꯍꯥꯏꯗꯤ ꯁꯤꯁꯨ ꯄꯥꯁ ꯇꯧꯈꯤꯅꯤꯀꯣ ꯍꯥꯏꯗꯤ ꯄꯥꯁ ꯇꯧꯈꯤꯅꯤ ꯍꯥꯏꯗꯤ ꯂꯥꯟꯊꯣꯛꯑ ꯆꯠꯈꯤꯅꯤꯀꯣ ꯁꯤꯁꯨ ꯑꯐꯕꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕꯀꯣ ꯃꯤꯠ ꯅꯥ ꯈꯇꯪ ꯁꯤꯡꯉꯣꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯗ ꯈꯔ ꯃꯤꯁ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯃꯤꯅ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯣ ꯄꯤꯔꯛꯇꯣꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯗꯣ ꯏꯃꯣꯁꯅꯦꯂꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯃ ꯎꯡꯉꯒ ꯂꯩꯔꯤꯉꯩꯗ ꯈꯣꯠꯂꯤꯉꯩꯗ ꯍꯥꯏꯗꯤ ꯎꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯈꯪꯍꯧꯗꯕ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯈꯇꯪ ꯑꯂꯔꯠ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯅ ꯀꯔꯤ ꯒꯥꯏꯗꯦꯟꯁ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣꯀꯣ ꯖꯨꯟꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯂꯩꯕꯥꯛꯄꯣꯛꯄꯒꯤꯁꯦꯀꯣ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯣꯠ ꯁ꯭ꯄꯣꯠꯁꯀꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗे ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯍꯥꯏꯗꯤ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯈꯪꯗꯦ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯇꯧꯗꯣꯏ ꯂꯩꯔꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤꯀꯣ ꯇꯧꯗꯣꯏ ꯂꯩꯔꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯗꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯇꯟꯊꯔꯛꯄꯅꯤ ꯈꯪꯗꯦ ꯏꯁꯥꯁꯤꯗ ꯑꯩꯅꯗꯤ ꯇꯧꯗꯣꯏ ꯂꯩꯔꯕꯅꯦꯕ ꯄꯣꯠꯁꯦ ꯑꯩꯅ ꯇꯧꯗꯣꯏ ꯂꯩꯔꯒꯁꯨ ꯑꯩ ꯇꯧꯗꯕꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯧ ꯑꯃꯒꯤ ꯗ꯭ꯌꯨꯇꯤꯅ ꯍꯥꯏꯔꯁꯤꯅꯀꯣ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯗ ꯍꯥꯏꯗꯣ ꯇꯧꯅꯤꯡꯗꯕ ꯐꯥꯎꯔꯛꯄꯗꯣ ꯑꯃꯈꯛ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯗꯤ ꯑꯩꯅ ꯑꯣꯕꯤꯌꯁꯂꯤ ꯑꯩꯅ ꯇꯧꯗꯣꯏ ꯂꯩꯔꯕꯅꯦ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯏꯃꯨꯡꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯑꯩꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯅꯤ ꯇꯧꯗꯣꯏꯗꯤ ꯂꯩꯔꯕꯅꯤ ꯇꯥꯔꯁꯨ ꯌꯥꯝꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯉꯁꯥꯏꯅ ꯑꯩꯅ ꯁꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯄꯤꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯣꯐꯤꯁ ꯁꯦꯝ ꯑꯣꯐꯤꯁꯇꯁꯨꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥꯉꯩꯒꯤ ꯀꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯣ ꯉꯁꯥꯏꯅ ꯃꯧꯗ ꯑꯣꯏꯅ ꯍꯥꯏꯅꯀꯣ ꯑꯩꯅꯗꯤ ꯇꯧꯗꯣꯏ ꯂꯩꯔꯕꯅꯤ ꯊꯕꯛꯁꯨ ꯑꯩꯅ ꯆꯠꯇꯣꯏ ꯂꯩꯔꯕꯅꯦ ꯄꯩꯁꯥꯁꯨ ꯑꯩꯅ ꯇꯥꯟꯗꯣꯏ ꯂꯩꯔꯕꯅꯤꯅ ꯇꯥꯔꯁꯨ ꯏꯁꯥꯁꯤꯗ ꯇꯧꯅꯤꯡꯗꯕ ꯁꯨꯅꯤꯡꯗꯕ ꯅꯣꯝꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯅꯤꯡꯗꯕ ꯅꯣꯝꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩ ꯃꯦꯟꯇꯦꯂꯤ ꯈꯤꯇꯪ ꯗ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯏꯁꯥ ꯏꯊꯟꯇ ꯗꯥꯎꯠ ꯂꯩꯔꯛꯄꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯗꯥꯎꯠ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯜꯐ ꯗꯥꯎꯇꯤꯡꯁꯦ ꯌꯥꯝ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯜꯐ ꯗꯥꯎꯇꯤꯡ ꯍꯥꯏꯔꯒꯗꯤ ꯇꯧꯕ ꯉꯝꯒꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯥꯁꯤꯗ ꯗꯥꯎꯠ ꯑꯃ ꯂꯩꯔꯛꯄꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯑꯗꯣ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨꯀꯣ ꯁꯤꯗꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯂꯦꯞꯊꯣꯛꯑꯒ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯆꯪꯁꯤꯜꯂꯣ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯂꯦꯞꯄꯒ ꯐꯝꯃꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯣꯀꯣ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯉꯣꯟda ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯂꯥꯛꯀꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯅꯧꯕ ꯍꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯍꯥꯏꯗꯤ ꯈꯟꯖꯥꯟꯅꯔꯒ ꯂꯩꯒꯅꯣ ꯍꯧꯋꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯝꯇꯥꯏꯝ ꯔꯤꯁꯛ ꯇꯦꯀꯤꯡꯒꯨꯝꯕꯁꯨ ꯌꯥꯝꯅ ꯐꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯍꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯧꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯇꯧꯒꯦꯅ ꯍꯥꯏꯔ ꯈꯜꯂꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯔꯤꯛꯁ ꯂꯧꯔꯒ ꯁꯝꯇꯥꯏꯝ ꯊꯕꯛ ꯇꯧꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯥꯔꯠ ꯑꯃ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯩꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯅꯦꯒꯦꯇꯤቭ ꯀꯥꯔꯠ ꯂꯥꯛꯑꯒꯁꯨ ꯅꯦꯒꯦꯇꯤቭ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯄꯥꯁꯦ ꯂꯥꯛꯄꯅꯤꯅ ꯐꯩ ꯑꯗꯨ ꯇꯥꯔꯒꯗꯤ overcome ꯇꯧꯔꯛꯄꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯒꯤ overcome ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯤꯂꯦꯁꯟꯁꯤꯞ ꯇꯣꯛꯁꯤꯛ ꯑꯣꯏꯔꯝꯃꯦ ꯀꯥꯏꯅ ꯈꯜꯂꯁꯦ ꯇꯥꯔꯒꯗꯤ ꯑꯗꯨꯗꯩ ꯐꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ overcome ꯇꯧꯔ ꯊꯣꯛꯂꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯀꯣ ꯏꯁꯥꯗ ꯈꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯇꯥꯏꯝ ꯍꯥꯏꯔꯁꯤꯅꯀꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯁꯦꯜꯐ ꯂꯚ ꯁꯦꯜꯐ ꯀꯦꯌꯔ ꯃꯤ ꯇꯥꯏꯝ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯇꯪ ꯈꯔ ꯄꯤꯌꯣ ꯍꯥꯏꯗꯤ ꯀꯦꯅ ꯅꯥꯟꯅꯀꯣ ꯂꯩꯌꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯂꯥꯁꯇ ꯂꯥꯛꯏꯕ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯤ ꯐꯖꯕꯒ ꯁꯦꯠꯂꯒ ꯌꯥꯝꯅ ꯃꯨꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯂꯩꯅꯀꯣ ꯑꯗꯨꯗꯨꯅꯀꯣ ꯁꯝꯇꯥꯏꯝ ꯁꯨꯃꯥꯏꯅꯁꯨ ꯂꯩꯕꯤꯌꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯦꯕ ꯈꯣꯠꯄꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯕ ꯃꯇꯝꯗ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯅꯥꯜꯂꯣ ꯌꯨꯝ ꯅꯥꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤ ꯂꯥꯛꯄꯗ ꯌꯨꯝ ꯐꯖꯅ ꯁꯦꯡꯗꯣꯛꯑꯣ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯩꯕ ꯃꯌꯥꯝ ꯂꯣꯏ ꯗꯤꯁꯀꯥꯔꯠ ꯇꯧꯊꯣꯛꯀꯣ ꯈꯣꯠꯇꯣ ꯀꯥꯟꯅꯗꯕ ꯄꯣꯠ ꯃꯌꯥꯝ ꯂꯣꯏ ꯂꯪꯊꯣꯛꯀꯣ ꯈꯣꯠꯇꯣꯛꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯅꯥꯟꯕ ꯃꯇꯝꯗ ꯑꯦꯅꯔꯖꯤ ꯑꯐꯕ ꯑꯃ ꯆꯪꯉꯦ ꯏꯁꯥ ꯅꯥꯟꯕ ꯃꯇꯝꯗꯁꯨ ꯏꯁꯥ ꯀꯦꯕ ꯃꯧꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯑꯦꯅꯔꯖꯤ ꯑꯃ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯇꯝ
ꯏꯁꯥꯗ ꯃꯇꯝ ꯈꯇꯪ ꯄꯤꯌꯣ ꯀꯦꯕ ꯈꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯍꯦꯜꯠꯇ ꯀꯔꯤꯗꯁꯨ ꯐꯣꯀꯁ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯌꯣꯀꯣ ꯍꯛꯆꯥꯡ ꯐꯗꯕꯁꯨ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯔꯒꯗꯤ ꯂꯣꯏꯅꯃꯛꯁꯨ ꯐꯗꯣꯏꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯦꯜꯠꯇ ꯑꯩꯅ ꯍꯥꯏꯁꯦ ꯃꯤ ꯇꯥꯏꯝ ꯍꯥꯏꯁꯦ ꯃꯤ ꯇꯥꯏꯝꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯦ ꯍꯥꯏꯗꯤ ꯄꯨꯡ ꯀꯨꯟꯃꯔꯤꯁꯤꯗ ꯑꯦꯠꯂꯤꯁ ꯃꯤꯅꯤꯠ 35 ꯀꯨꯟ ꯈꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯏꯁꯥꯗ ꯈꯥꯏꯗꯣꯛꯄꯤꯌꯣ ꯉꯥꯛꯇꯪ ꯋꯥꯀꯤꯡ ꯆꯠꯄꯅꯤ ꯈꯪꯗꯦ ꯌꯣꯒ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯍꯟꯗꯛꯀꯤ ꯖꯨꯟ ꯊꯥꯒꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯀꯩꯁꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯨꯝꯁꯀꯩꯁꯒꯤꯁꯦ ꯁꯤꯗ ꯂꯩꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯔꯁꯤꯅꯦꯀꯣ तसेंगना हायरबदा हाय तारेको हायदि येकनबा यामबा हायरसिनेको अैगी अकोइबदा लैरिबा खोलिबा मयामसे अैगी दमक्ता हाय तारे फना खनबा कया लैतबदो दुमाइना ओइनोको हायदि येकनबा यामना यामे अकोइबदा लैरिबा एनर्जीज मयामसे को हायदि अफबा ओइदबदो यामना मतुंगदा ngangnabiba हायरसिनेको हायदि मतुंगदा ngangnabिबा मनिंगदगी अटैक तौरकपा खोपा दुमाइना ओइना ओयबसे लाइसे मनिंगदे अटैक तौरक हायगदी हायदि मीना मनिंगदगी अटैक तौरदि खंगदेना होइजे हायदि नंगनदगी नंगनदा थांगना थिलकपा मतमदाइदि उरोइदने ममांगदि थिलगदी हे ngakथोके खोटोके ngसाइगी हायदि बैक स्टेप कुंबा यामना तौबो खोपसे खरा तौरेको अैगी तुंगदा ngसाइगी मीसिंगसिना हायदि अैनदि फनदि खल्लगा हायदि मोइसिंगसिना अैंगोंदा अदुमाइना गुंबा याम तौबिबदो अदुमाइना ओइना ओइको अदो को हजिकसे सिदा लेको हायदि इसागी ओइनदि होति यामना होनेको होनरिबा पोतसे हायतारेको मैनिफेस्टेशन गुंबसु दुम खरा तौको हायदि फंगदि फंगनिको खतंग तप तपना लाएको हायदि पोतसिंगसेको ngairiba potse khara delay oina lakpodo ai oina haragadi ngasi haying pamba potse he hapta ama chondharaga lakpo gumba hadi need yam oirba ngasi anyhow ai ngasi phangagadi kain khanjabado aingonda phangbo oidabado hadi ka thengdarakpani khangde tha ama chondharakpani khangde numit 10 ni chondharakpani khangde adumaina taw hadi delay oiganbase yamna oiko aduga amana ngasai ko hadi yengjanba akoibagi environment kari kra harasne ko sugumba mayam so khatang toxic oiko अदुगा खतंग वाखन जो खरा नुंगाइतबा याय को सिलाइसे को हादि नेगेटिव एनर्जीज की का मयाम अमा लेबनिना वाखन खतंग नुंगाइतबा याय को हादि फील तौबा याय को हादि अई मी सिंसे एंगोंदा चीटिंग तौबा खोटपा अदुमाइन तौरा खतंग खरा फील तौबा खोपा अदुमाइन गुंबा लेय को सिदा लाइसे अदुगा चेक्सलो यारिंगे हंदकी कैनोसे हाय तारेको हंदकी लाइबा कैनोसे जून से खतंग चेक्सलो को confusion gumba laigano yam ka hana thabak ama taw matamda confusion laigano hadi kaiguna ha matamda confuse lairagadi thabak taw matamda chapam khangdena ko lambi se koina kadom chacha toino kamaina tawdoino khotono habna chingba suguma mayam se ko clarity hai taro sometimes having sagi thawai do nuai tram ne na hadi emotionally down ne hadi blockages se do masa mathanda lakani ba tawdoi leiraba thabak se पांथोकपा ngamdabado sida hai tare ko hadi sometimes your emotions hai tare ko aigi emotions ina aigi lambi loina block toksala thamba khotpa aduduna handaki thaje ko yamna strong oidaba yade ko hadi yamna strong oyo mi loina makta thaja gano cheksal lo yamna laiminaba matamda akoibada lairiba mi loina riba mi kaiga ko hotnaba hai tare ko aigi hotna riba aina tauriba kholiba suguma mayam te ko full focus ka loina taw hadi nomadi aingonda haide tap tapjabane hadi result reward te soidan lakani baina ngaijaraga laiyo potse adugi result reward te soidan lakani aduga ngasai gi hadi ngasai energy phataba mayam ama lairaga di hadi potse oigada pot lairaga so hadi oidabado he adum taptharaga laiba khopa dumaina oina oiko adu ngasai sigi sida hai tare ko hadi khone remedies ke ka mu hairaga di laina ko oni saturday da si tok thok to hai tare ko phatawdi remove tawnaba khonaba adum mayam ama laire अदो साइना हौबो मतमदा क्रिस्टल करिक्रा मैम द शेयर तौकिना को क्रिस्टल दंगा साइगे नेगेटिव एनर्जी चंगदनबा खोतबा अदुम क्रिस्टल्स गुंबा कइगुंबा अदुम बसुम काइंड ऑफ रेमेडी ने ना खलगा अदुमाइना अखोइना यूज तौबा याय को हादि सुमाइना लैरे हारगदि हादि सि लैहनगदबा नते को अदो इसादन मेंटली प्रिपेयर होइबा मा एक हादि आई इमोशनली डाउन होइबा यादे को आई होनदबा यादे को हाइना दुमाइना तौरा को अदो सिसिना कोइना युमजा कैसर नुमित की जून की कार्ड रीडिंग लैरे को मथंगी सगोन सिन यमु यमिनरसे
ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯁꯒꯣꯜꯁꯦꯟꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯏꯕ ꯀꯥꯔꯗꯁꯤꯡꯁꯦꯀꯣ ꯁꯒꯣꯜꯁꯦꯟꯁꯦ ꯐꯩꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯄꯦꯟꯇꯤꯀꯜꯁꯀ ꯂꯥꯛꯏꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯄꯦꯟꯇꯤꯀꯜꯁ ꯏꯟꯗꯤꯀꯦꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌली ꯑꯗꯣꯝ ꯁꯥꯏꯗꯇꯅ ꯍꯦꯟꯅ ꯆꯠꯂꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯒ꯭ꯔꯣꯠ ꯌꯥꯝꯅ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌली ꯑꯃꯨꯛꯀ ꯍꯦꯟꯅ ꯒꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯁꯤक्योर ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯅ꯭ꯌू ꯕꯤꯖꯅꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯅꯧꯕ ꯊꯕꯛ ꯏꯪꯈꯥꯡꯗꯒꯤ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝ ꯐꯖꯅ ꯂꯥꯛꯄꯀꯣ ꯑꯅꯧꯕ ꯖꯣꯕ ꯑꯅꯧꯕ ꯕꯤꯖꯅꯦꯁ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯄꯀꯣ ꯍꯥꯏꯗꯤ ꯀꯦꯁ ꯐ꯭ꯂꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯐꯖꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯤꯔꯤꯀꯣ ꯑꯍꯥꯟꯕꯒꯤ ꯂꯥꯛꯏꯕ ꯀꯥꯔꯗꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯦꯀꯣ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯇꯧꯒꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦꯀꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯍꯥꯏꯗꯤ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯛ ꯈꯪꯕꯤꯕꯁꯦ ꯃꯁꯛ ꯈꯪꯕꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯐꯕꯁꯨ ꯌꯥꯎꯒꯅꯤ ꯐꯠꯇꯕꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯤ ꯃꯤ 10 ꯂꯩꯕ ꯃꯇꯝ ꯑꯃꯗ ꯃꯤ 9 ꯑꯃꯅꯗꯤ ꯑꯩ ꯊꯥꯒꯠꯄꯤꯕ ꯌꯥꯏ ꯃꯤ 2 ꯑꯃꯅꯗꯤ ꯉꯥꯡꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯊꯕ ꯅꯠꯇꯕ ꯖꯁ ꯇꯨꯡꯗ ꯉꯥꯡꯅꯕꯗꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯃꯣꯏꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯣꯛꯑꯒ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯑꯣꯏꯔꯣ ꯃꯃꯥꯡꯗ ꯆꯪꯉꯒ ꯉꯥꯡꯕꯗꯤ ꯃꯇꯨꯡꯗ ꯉꯥꯡꯅꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ignore ꯇꯧ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ just focus ꯑꯩꯗꯣ ꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯑꯩ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯌꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯕꯁꯇꯤꯀꯜꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯂꯥꯛꯑꯒꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯅꯤꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯝꯊꯔꯒ ꯑꯗꯨꯝ ꯆꯠꯄ ꯉꯝꯕ ꯑꯣꯏꯕꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯆꯦꯂꯦꯟꯖꯦꯁ ꯑꯣꯕꯁꯇꯤꯀꯜꯁ ꯂꯥꯛꯑꯒꯁꯨ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯗꯣ ꯃꯥꯏ ꯄꯥꯛꯑꯣꯅ ꯍꯥꯏꯅ ꯄꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯐꯣꯀꯁ ꯃꯥꯡꯍꯟꯒꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯐꯣꯀꯁ ꯃꯥꯡꯍꯟꯒꯅꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯀꯤꯒꯅꯣ ꯍꯥꯏꯗꯤ ꯑꯀꯤꯕꯁꯨ ꯑꯃꯨꯛ ꯈꯔꯁꯨ ꯐꯥꯎꯒꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯆꯦꯟꯖ ꯑꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃꯗ ꯑꯃꯨꯛ ꯑꯩ ꯁ꯭ꯋꯤꯆ ꯇꯧꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁ꯭ꯋꯤꯆ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯔꯤꯕ ꯖꯣꯕꯁꯤꯕꯨ ꯍꯥꯏꯗꯤ ꯑꯃꯁꯤꯗ ꯁ꯭ꯋꯤꯆ ꯇꯧꯔꯒ ꯑꯩꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯛꯄ ꯋꯥꯈꯜꯒꯨꯝꯕ ꯂꯩꯔꯦꯀꯣ ꯑꯀꯤꯕꯗꯣ ꯑꯃꯈꯛ ꯑꯃꯁꯤꯗ ꯍꯣꯡꯖꯜꯂꯨꯔꯒ ꯑꯩ ꯑꯃꯨꯛ ꯋꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯀꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯑꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯤꯒꯅꯣꯕꯗꯣ ꯑꯅꯧꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗꯀꯣ ꯑꯀꯤꯕ ꯊꯥꯗꯣꯛꯑꯣ ꯏꯁꯥꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯦꯟꯖꯦꯁ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯑꯀꯤꯕ ꯐꯥꯎꯋꯦꯕ ꯑꯗꯨꯗꯨꯅꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯃꯤꯅ ꯐꯖꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯒꯅꯤꯀꯣ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕ ꯍꯥꯏꯔꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯏꯕꯗꯣ ꯅꯍꯥꯟꯒꯩ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯛꯄꯁꯦ ꯃꯅꯥ ꯊꯥꯕꯤꯗꯦ ꯈꯣꯠꯄꯤꯗꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯃꯅꯥ ꯊꯥꯕꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯐꯤꯅꯥꯟꯁꯤꯌली ꯀꯩꯅꯣ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯅꯥꯟꯁꯤꯌली ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯁꯤक्योर ꯑꯣꯏꯕꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯀꯣ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯤ ꯅꯥꯀꯟꯗ ꯀꯔꯤ ꯇꯧꯔꯤ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯎꯁꯟꯅꯗꯕꯁꯨ ꯈꯔ ꯇꯝꯃꯣꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯀꯤ ꯁꯔꯥꯎꯟꯗꯤꯡꯗ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯑꯗꯥ ꯍꯥꯏꯈ꯭ರೆ ꯑꯗꯨ ꯈꯟꯖꯟꯕꯒꯤ ꯃꯍꯨꯠꯇꯀꯣ ꯁꯥꯏꯠ ꯑꯝꯗ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏꯠ ꯑꯝꯗ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯌꯨ ꯑꯩ ꯊꯕꯛ ꯇꯧꯗꯣꯏꯕ ꯑꯩꯒꯤ ꯐꯣꯀꯁ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯔꯤꯌꯔ ꯑꯩꯒꯤ ꯆꯠꯇꯣꯔꯤꯕ ꯂꯝꯕꯤꯁꯤꯗ ꯐꯣꯀꯁ ꯇꯧ ꯅꯥꯀꯟꯗ ꯀꯔꯤ ꯍꯥꯏꯔꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯉꯤ ꯑꯚꯣꯏꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯃꯥꯁ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯛꯄ ꯌꯥꯏꯀꯣ ꯅꯥꯀꯟꯗ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯇꯪ ꯑꯚꯣꯏꯗ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯔꯦꯀꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯣ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯏꯔꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯊꯪꯒꯤꯁꯤꯅ ꯏꯔꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ
ꯍꯛꯆꯥꯡꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯔꯝꯗꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯩ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯊꯥꯗ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀꯩꯗ ꯍꯥꯏꯔꯁꯤꯅꯀꯣ ꯍꯛꯆꯥꯡꯒꯨꯝꯕ ꯍꯦꯜꯊꯀꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦꯀꯣ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅꯁꯨ ꯈꯔ ꯑꯍꯣꯡꯕꯁꯨ ꯄꯨꯔꯛꯑꯦ ꯏꯁꯥꯗ ꯑꯅꯧꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯥꯔꯝꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯖꯣꯇꯣꯟ ꯇꯧꯖꯔꯒ ꯏꯁꯥꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯆꯦꯟꯖꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯛꯏꯕ ꯃꯇꯝꯁꯦꯀꯣ ꯂꯥꯛꯏꯕ ꯃꯇꯝ ꯍꯥꯏꯔꯗꯤ ꯖꯨꯟ ꯍꯥꯏꯔꯁꯤꯅꯦꯀꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁ ꯍꯥꯏꯔꯁꯦ ꯑꯅꯧꯕ ꯕꯤꯒꯤꯅꯤꯡ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯍꯣꯜ ꯇꯧꯔꯒ ꯊꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥ ꯃꯊꯟꯇ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯈꯣꯠꯍꯟꯈꯤꯕꯀꯣ ꯌꯥꯝꯅ ꯄꯦꯁꯦꯟꯁ ꯂꯩꯅ ꯊꯕꯛ ꯇꯧꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦꯀꯣ ꯌꯥꯝꯅ ꯄꯦꯁꯦꯟꯁ ꯂꯩꯅ ꯊꯕꯛ ꯇꯧꯒꯅꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯨ ꯑꯣꯏꯒꯅꯤꯀꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅꯁꯨ ꯊꯕꯛꯁꯨ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯤꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯗꯀꯣ ꯈꯤꯇꯪ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯀꯣ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯕꯗꯣ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯍꯥꯏꯔꯁꯦ ꯒꯦꯟ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯐꯤꯅꯥꯟꯁꯤꯌꯦꯜ ꯒꯦꯟ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀோ ꯑꯗꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯧꯔꯒꯗꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯊꯥꯗꯠꯀꯅꯨꯀꯣ ꯍꯧꯔꯒꯗꯤ ꯂꯣꯏꯁꯜꯂꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯉꯥꯏꯕ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯇꯞꯄ ꯈꯣꯠꯄ ꯈꯔ ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯈꯔ ꯑꯃꯁꯨ ꯂꯥꯛꯏ ꯈꯔ ꯑꯃꯁꯨꯈꯔ ꯇꯞꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯃꯁꯨ ꯄꯤꯔꯤꯀꯣꯁꯤꯗ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒ ꯄꯨꯟꯕꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯤꯒ ꯄꯨꯟꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯑꯗꯨം ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯆꯥꯟꯕꯤꯕ ꯑꯩꯉꯣꯟꯗ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕꯗꯣ ꯑꯦꯝꯄ꯭ꯂꯣꯌꯤ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯔ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯤꯀꯣ ꯈꯤꯇꯪ ꯑꯗꯣ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗꯀꯣ ꯄꯦꯁꯦꯟꯁ ꯂꯩꯌꯣ ꯈꯤꯇꯪ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯌꯣꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯒꯅꯣ ꯃꯤꯒꯤ ꯐꯠꯇꯅꯕꯁꯨ ꯈꯟꯒꯅꯨꯀꯣ ꯅꯣꯡꯇ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯏꯔꯥꯏꯒꯤ ꯑꯣꯏꯅ ꯒꯥꯏꯗꯦꯟꯁꯁꯦꯀꯣ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤ ꯑꯣꯏꯅ ꯏꯔꯥꯏꯒꯤ ꯑꯣꯏꯅ ꯒꯥꯏꯗꯦꯟꯁꯁꯤꯗ ꯂꯩꯔꯦ ꯃꯊꯪꯒꯤ ꯊꯥꯡꯖꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯔꯣꯏꯕ ꯈ꯭ꯋꯥꯏꯒꯤ ꯂꯥꯁꯀꯤꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯒꯤ ꯑꯣꯏꯅ ꯀꯥꯔꯠꯁꯦꯀꯣ ꯊꯥꯡꯖꯒꯤ ꯀꯥꯔꯠꯁꯦꯀꯣ ꯈꯔ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯂꯥꯛꯏꯀꯣ ꯑꯍꯥꯟꯕꯗ ꯂꯥꯛꯏꯁꯦꯀꯣ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯈꯠꯅꯕ ꯍꯧꯔꯛꯄꯅꯤ ꯈꯪꯗꯦ ꯈꯠꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯎꯔꯒꯗꯤ ꯍꯥꯏꯔ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯉꯝꯍꯟꯒꯅꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯡ ꯁꯠꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯊꯥꯡ ꯁꯠꯅꯔꯒ ꯌꯥꯅꯔꯨꯆꯣ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯔꯤꯉꯩ ꯂꯩꯅꯀꯣ ꯃꯤꯅ ꯅꯝꯊꯍꯟꯗꯕ ꯌꯥꯔꯤꯉꯩ ꯃꯤꯅ ꯅꯝꯊꯕ ꯍꯥꯏꯗꯤ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯑꯩꯗꯣ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯨꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯈꯤꯇꯪ ꯕꯨꯂꯤ ꯇꯧꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯐꯅ ꯉꯥꯡꯗꯕꯒꯨꯝꯕ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯅꯨ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯦ ꯃꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯑꯣꯜꯋꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯀꯣ ꯁꯥꯎꯕ ꯈꯣꯠꯄꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯑꯃ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯛꯄ ꯌꯥꯏ ꯀꯩꯅꯣꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯇꯒꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯥꯎꯕ ꯈꯣꯠꯄꯁꯦ ꯈꯔ ꯀꯟꯇ꯭ꯔꯣල් ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯁꯥꯎꯒꯅꯣ ꯊꯕꯛ ꯃꯐꯝꯗ ꯀꯩꯗꯒ ꯍꯥꯏꯔꯒꯁꯨ ꯁ꯭ꯄꯦꯁꯦꯂꯤ ꯁꯨꯡꯁꯥꯎ ꯁꯥꯎꯔꯅꯣ ꯊꯕꯛ ꯃꯐꯝꯗꯒꯗꯤ ꯑꯩ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯦꯞ ꯇꯨ ꯕꯤ ꯕꯦꯔꯤ ꯀꯥꯝ ꯑꯦꯟ ꯀ꯭ꯋꯥꯏꯠ ꯄꯦꯁꯦꯟꯁ ꯂꯩꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯗꯣ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯂꯩꯒꯗꯕꯅꯦ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯁꯣꯔꯒꯗꯣ ꯁꯥꯡꯅ ꯍꯥꯏꯗꯤ 5 times ꯑꯗꯨꯃꯥꯏꯅ ꯍꯣꯡꯗꯣꯛꯄꯅꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯤꯒꯤ ꯑꯁꯥꯎꯕꯁꯦꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ
ꯑꯅꯧꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤꯀꯣ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯛꯀꯅꯤ ꯒꯨꯗ ꯅ꯭ꯌꯨꯁꯀꯨꯝꯕ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯆꯥꯡ ꯈꯤꯇꯪ ꯂꯦꯞꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯐꯔꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯣꯂꯤꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁꯣꯂꯤꯠ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡ ꯆꯦꯠꯄ ꯊꯕꯛ ꯍꯥꯏꯔꯁꯅꯦꯀꯣ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯊꯕꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯂꯩꯔꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯐꯕꯨꯗꯤ ꯐꯩꯀꯣ ꯑꯗꯨꯒ ꯑꯃꯁꯨꯡ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯣꯜ ꯑꯣꯐ ꯁꯗꯟ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯗꯛ ꯂꯥꯎꯅ ꯀꯩꯅꯣꯃ ꯑꯐꯕ ꯑꯃ ꯆꯪꯉꯛꯑꯣ ꯍꯥꯏꯅꯁꯨ ꯄꯤꯀꯣ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯅꯤ ꯈꯪꯗꯦ ꯑꯅꯧꯕ ꯊꯕꯛꯅꯤ ꯈꯪꯗꯦ ꯑꯅꯧꯕ ꯕꯤꯖꯅꯦꯁꯁꯦ ꯈꯪꯗꯦ ꯑꯅꯧꯕ ꯃꯤꯅꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯆꯪꯉꯛꯇꯣꯔꯤꯕ ꯂꯥꯛꯇꯣꯔꯤꯕ ꯃꯤꯁꯦ ꯑꯐꯕꯁꯨ ꯑꯣꯏꯒꯅꯤꯀꯣ ꯃꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯣꯏꯔꯣ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯁꯤꯂꯩꯁꯦ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯟꯗꯛꯀꯤ ꯖꯨꯟ ꯊꯥꯒꯤ ꯄꯣꯛ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ